ngasi phongkhiba tongan manipuri sephongsing amasum thokiba thawdowa thoksingdigi maruoibe I pausing khongasaraga manipur top channel gi maikedi gi myamna thamjagi ahanbada thonauzam Brinda amasum ahal oirabi sahi yamlabi ima amaga wari sanabigi video footage social media singde thaganarakpadagi lokhosarakana myamna thamjagi myami yeng taminasi 목수 세이사는 그분 부시기봐 나다봐 어원 덕분에 뻔한 거 아이고 세이주기 그래 아유 뭐 깔리기 전에 어원 막 풀어 뻔한 보이저게 뭐이다 붙자 뻔한 보이저게 오이게 뭐 저게 뭐 한영 뽑을 때 뭐 뽑고 먹어 아이고 뭐만 부시고 부시기고 와 아래네 와봐야 아이씨 와도 뭐 시도 와디 가나 와디 나이 왜 봐 한디 맛이 간살아 버디 봐 할디 아씨 이씨가 너무 이거 이제는 또 하이가 하이 됐었대 지카고 무슨 딸이다. 무슨 눈빛이? 아니 힘도가 생기는 생기 거의 보스만 시원가 크리스마스 때 저거게 sabdo Makasa tharakpoina to pamaruiba paukhra myamna phijagi Chief Minister gi Pofolio amasum Thabak challenge tawkhre miyam wohanba BJP lengak muthalasi thoksom lokeshor Chief Minister N Biren paiba Pofolio masing kayano masum kari Thabak tawkhrabagi haibigi white paper puthoktuna miyam utlu haina khundrapam AC gi MLA se ori bahana gi speaker thoksom lokeshor na challenge tawkhre wapam masing asi kaibi khulenda leiba Young Learners Library and Leading Organization Yologi Nauna Saba Building Sangabagi Thoramda Kundrapam Assembly Constituency gi MLA Thoksom location of Fungdokibani Magna Makatana Hai Atai AC na Oiram Drabasu Kundrapam AC na Oiram Libasi Sakwa Thorangi Damak Samgat Lu Haina Tambiram Bani Kanjaduna Hiram Kuding the Sakwatnaba Hotnagani Haina Safungdoki Hauju Palibalenga Sina Thabak Titauduna Wakakta Ngang the Galibana Kanaroi Center Amadi State Lady BJP Nalusing Balenga Singna Port Kudingi Mamal Hengat Handuna Mr. Miambu Ot Piabu Oli COVID Namaram Oiraga online the Mahiroi Care class Tauri Kangbadagi Data Gi Mamal Hanadagi Hengat Handuna Mr. Singbu Oli online the Masasing class Yohonanaba smartphone Labada Kota Kut Haplingida Data gi mamal hengat hanbana hena wahale state lenga na school fogat hansi haina laurabasu CLD thadaraktre sin khakta fajabani khundrapam AC oinadi MLA local area development fund khakta na school library community hall na singba samgali MLA ama oina miyam gi yefanaba AC da police station ama outpost ahum nauna hangdokre mai gi phibam phagat hanaba power substation ani yumnam patlauda ama Tezpurda ama hangdokre education gi mangal yaudaba dugi manauni hairaga sel khara saikhairaga miyamna pangtharabari khundrapam AC pumtoi toiragani haikenesu pausna makhatana phungdorakli atopa pawamana Chief Justice na Jiribamna district court thamna ba yengsinkhre Jiribam gi miyamna matam kuina gi mamangna gi khawrang na ngairakli district court ama thamna ba gi dama taksinduna lakhiba gi matung ina ngasi high court of Manipur gi Chief Justice PBH Shankar Kumar na lusingba team ama Imphal gi helicopter na laktuna yengsin khibaga loinana Jiribam gi leiriba court complex ki infrastructure sing matik sana leire district asida additional district and session judge ama thamduna thabak hona ba tawragani hainasu Fongdolamkhre hains paus na pali mapalam gi paukhra myam da tentak na thamjagi Myanmar gi myam gi lusing bi Aung San Suu Kyi gi verdict amuk hana military junta na yaithokre sayes gi February amadigi Myanmar military na khu tawduna mafam dagi nampuda laukthokraba leba adu gi myam gi lusing bi Aung San Suu Kyi gi verdict amuk hana leba adu da power pairiba military junta na yaithokre hana report singna fongdokhibaga loinana kari maram gi damak Lusing bi asigi verdict yaithokibano haibigi matangdadi military lenga ke mekedi gi sapsana khangalakpa leitri hairienesu pausna supali
अमरोमदना सोमालिया की प्रेसिडेंट लेबादुगी प्राइम मिनिस्टर सस्पेंड तौरे हाइना लाउथोखरे हाइरी इलेक्शन मतम चाना पांगथोक ngamdabagi matangda सोमालिया की लुसिंगबा कया नागपाक तानादुन अकन ममोंनो उंखटनबगी थाउदोकसिंग थोकलिङै मरा असिदा लेबासिगी प्रेसिडेंट प्राइम मिनिस्टर सस्पेंड तौरे हाइना खंगहौदना लाउथोरकपदिगी सरांगनबा अमुक हेना थोगले हाइरी सोमालिया की प्रेसिडेंट मोहम्मद अब्दुल्लाही अमदी प्राइम मिनिस्टर मोहम्मद हुसैन रोबाल अनि की मरक्ता इलेक्शन ग मरी लेनना हौखिब था खरा असिदा साउना मुकनबगी ममी म्यामना उरी असिगुम सरांग नरिङै मरा असिदा प्रेसिडेंट अब्दुल्लाहीना खंगहौदना प्राइम मिनिस्टर रोबाल बु मफमदगी लक्थोकले हाइना लक्थोरखिबनि लेबा असिदा जिहादी सिंगना का हेनब थबक थवों क्या सथरिबा सिबु मपुंग फाना मयुग याबदा मतिंग ओइनबगिदमक नौना इलेक्शन पांगथोक्तुना मपांगल कनब लेंगा अमा सोमालियादा लेहननबा हौखिबा थाखरगी ममांगदगी खनदुना लाखिबने हाइनसु पाउसनासु फुंगदोरक्ली अतोपा पावमना COVID-19 guidelines sing satnabagi matam center na January 13 fawa sangdokre hainassu pawmana report tawri leba sida COVID health guidelines sing satnabagi matam Union Home Ministry na ningthokaba numita January 13 English singaniga kunganithoi fawa sangdokre amasum state sing amada union territory singda guidelines singdu section na ngaknaba direction pikre so hari state sing amasum UT singi chief secretary punamakta iba letter amada Union Home Secretary Ajay Kumar Balana hai leba sida COVID-19 ge active case masing hantarakpa urabasu yamdrabada delta virus tagi launagan saru ohum henba anoba Biren Omicron COVID lakshin bagi thaurang singda anoba challenge amapiri Omicron COVID case wang haliba lebak singda case hengat hanbagi sang si yamna wangi masida natana leba sigi state amasum UT taraga mapan pun Omicron case sangaga humdraga nipan report tawkre hainsu pausna makhatana fongdorakli amaromdana classing online mota honghananaba doctor singna chief minister da haijakre school amadi college classing online mota mapung fana hongnaba Tamil Nadu Government Doctors Association chief minister MK Stalin da haijakre chief minister da pisin ki besirol amada association gi president Dr K Senthilna haiki COVID-19 की Omicron variant asi yamna launagani amasum masi mamangi Delta variant ki saru mari hena thuna sanapusungame Mahairoi singni school amasum college singna class yawba haibisi laina asi yamna thuna amasum park sana sanduruknabagi maram oigani aduna laina park sana sandokpa thingnaba classing online mode khakta tawhangadabani Dr. Singhi body asina makhatana hai laina asi thuna sandorakpana hojik asi athingba kaya lehenbagi chap charaba matamni karigumba hojik lokhat pham thokpa khongthang sing lokhat hodaba tarabadi laina laisa sandokpana han khiduna mi masing yamna laina asina sowalakpa yai hain supali loishalak point attendak por report ang tang amyam da thamjage Nagaland Mihar Army Inquiry team na yum sakesa numita misam sing hat ki bam maphamda satkadauri Saliba Thasi Angan Masarukta Nagaland Army Unit Amana Nomai Kapada Mi Taragomdo Shikibo Oting Belesta Indian Army ki inquiry team ama Satuna Yangsin Gadori Wapamasingasi Indian Army na Tokiba notification amada Fondo Kibani Misam Taragomdo Shikibadugi Matanga Tizina Navasiam Kiba Indian Army ki inquiry team Maduna Lakliba Yum Sekesa Numita Taudo Tokiba Mapamaduda Satuna Yangsin Gani Sohaidi Saliva Thasi Gimari the Indian Army ki Kungamatoi Shuba Para Special Forces na Numai Kapada Mon District ki Manungsan Labor Oting Village ki area da Thabak Shurubadi Halakpa Misam Taragum do into Lakitabani Atopa Misam Mamana December Mangara Security Forces na Numai Kapada Shikibani Taudo Tokraba Matunga Nagalin Mapam Sin Matuna Miana Asaba Fungdok to Nakongzang Kamarum Sanshilaki and the Hausiku in the Miam Pauks Matanga Lucian Jarage Amasum Patoki with the Swikiblan Kibaka Yarsi Mam Naki and Emasu Matamatam Giba Maru be Epoxing Sumiam the left and update Pizza Kenisu Senel Sigi Make Digisumiam the Tamzari and thank you.